ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯣꯏꯒꯤ ꯅꯤꯡꯊꯧ ꯁꯅꯁꯝ ꯔꯖꯕꯤ ꯑꯩꯈꯣꯏꯒꯤ ꯇꯆꯧꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯣꯏꯁꯤ ꯐꯥꯔꯒ ꯄꯨꯔꯛꯂꯒ ꯕꯤ ꯕꯣꯛꯁꯇ ꯀꯔꯝꯅ ꯍꯥꯞꯆꯤꯟꯒꯅꯤ ꯂꯣꯏꯅꯅ ꯕꯤ ꯕꯣꯛꯁ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯏꯟ ꯈꯔ ꯑꯩꯈꯣꯏꯒꯤ ꯇꯆꯧꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯁꯤꯗ ꯌꯥꯝꯅ ꯈꯣꯏ ꯂꯣꯏꯕ ꯃꯇꯝꯗ ꯑꯩ ꯁꯝꯂꯞꯄ ꯋꯥꯔꯤ ꯃꯉꯥ ꯇꯔꯥꯗꯪ ꯊꯝꯖꯒꯦ ꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯐꯥꯔꯛꯄ ꯃꯇꯝꯗ ꯍꯩꯖꯤꯟꯕ ꯃꯇꯝꯗ ꯈꯣꯏꯁꯤ ꯄꯣꯔꯦ ꯍꯩꯖꯤꯟꯕ ꯈꯣꯏꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯩꯖꯤꯟꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯤꯃ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯑꯩꯅ ꯈꯪꯕ ꯈꯔꯗꯪ ꯍꯥꯏꯖꯒꯦ ꯁꯤ ꯂꯧꯊꯣꯛꯄꯤꯔꯣ ꯂꯣꯏꯅ ꯑꯗꯨꯒ ꯁꯤꯒꯤ ꯈꯣꯏꯔꯥꯎꯁꯤ ꯁꯠꯇꯣꯛꯑꯣ ꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯦ ꯇꯨ ꯁꯤꯒꯤ ꯃꯈꯥꯁꯤꯗ ꯂꯩꯍꯟꯗꯣꯔꯤꯕꯅꯤ ꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯅ ꯃꯍꯨꯝꯗꯨ ꯌꯥꯎꯗꯕꯅꯤꯅ ꯈꯣꯏꯁꯤ ꯄꯥꯏꯔꯛꯄ ꯈꯣꯏꯅꯤꯅ ꯁꯨꯃꯥꯏꯅ ꯆꯞ ꯆꯥꯅ ꯁꯦꯝꯕꯤꯔꯣ ꯃꯥꯒꯤ ꯇꯔꯟꯁꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯁꯤ ꯆꯥꯡꯁꯤ ꯁꯦꯝꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯝꯄꯔꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯣ ꯁꯤ ꯆꯦꯝꯄꯔꯁꯤ ꯍꯥꯞꯄꯒ ꯁꯤꯗ ꯌꯥꯎꯔꯤꯕ ꯈꯣꯏ ꯑꯁꯤ ꯇꯧ ꯀꯔꯝꯅ ꯊꯥꯖꯤꯟꯕꯅꯣ ꯍꯥꯏꯕꯗꯨ ꯁꯨꯃ ꯆꯦꯞꯄꯒ ꯍꯥꯡꯗꯣꯛꯄꯤꯔꯣ ꯁꯨꯃꯥꯏꯅ ꯃꯈꯨꯝ ꯑꯁꯤ ꯂꯣꯏ ꯌꯥꯎꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤꯕ ꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯛ ꯂꯥꯎꯅ ꯁꯤꯗ ꯊꯦꯡꯍꯟꯕꯤꯔꯣ ꯁꯨꯃꯥꯏꯅ ꯀꯛ ꯂꯥꯎꯅ ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ ꯁꯨꯃꯥꯏꯅ ꯃꯥꯏꯁꯦ ꯈꯤꯇꯪ ꯂꯩꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯤꯡꯉ ꯇꯞꯅ ꯆꯤꯡꯒꯅꯤ ꯑꯗꯩ ꯈꯣꯏꯔꯣꯝꯗ ꯄꯛꯑꯔꯣꯏ ꯑꯗꯨ ꯁꯤ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯔꯤꯕ ꯈꯣꯏ ꯈꯔꯁꯤ ꯍꯩꯖꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯈꯕꯩꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯨꯖꯤꯁꯤ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯁꯨꯃꯥꯏꯅ ꯁꯤꯗ ꯃꯄꯥꯟꯗ ꯊꯥꯕꯤ ꯍꯥꯏꯅ ꯀꯛꯑ ꯂꯣꯏ ꯇꯥꯅꯤ ꯑꯗꯨꯒ ꯁꯤ ꯈꯣꯏ ꯈꯔ ꯌꯥꯎꯕꯗꯨ ꯁꯨꯃꯥꯏꯅ ꯃꯇꯥꯏꯗ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯈꯣꯏꯁꯤ ꯃꯈꯥꯒꯤ ꯁꯤꯗ ꯇꯟꯅ ꯌꯥꯔꯣꯏ ꯇꯟꯅ ꯌꯥꯗꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯤꯅ ꯉꯥꯛꯇꯪ ꯀꯨꯞꯄꯤꯔꯣ ꯉꯥꯛꯇꯪ ꯁꯨꯝ ꯀꯨꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯣꯏꯁꯤ ꯂꯣꯏꯅ ꯀꯧꯈꯠꯂꯅꯤ ꯑꯗꯨ ꯁꯤ ꯇꯞꯅ ꯂꯧꯊꯣꯛꯑꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯈꯣꯏ ꯈꯔ ꯄꯥꯝꯒꯅꯤ ꯑꯗꯨꯁꯨ ꯊꯝꯕꯤꯔꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯔꯒ ꯑꯗꯨꯒ ꯁꯤꯒꯤ ꯈꯨꯜ ꯑꯁꯤꯅ ꯊꯤꯟꯗ꯭ꯔꯤꯕ ꯈꯨꯜ ꯑꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯆꯤꯡꯉꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯤꯡꯕꯤꯔꯣ ꯁꯣꯝꯗ ꯍꯟꯕ ꯌꯥꯔꯣꯏ ꯍꯟꯕ ꯇꯥꯔꯒꯗꯤ ꯈꯣꯏꯁꯨ ꯈꯣꯏꯈꯥꯏ ꯇꯥꯔꯦ ꯑꯗꯣ ꯆꯤꯡꯅꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯊꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯎꯕꯥꯛꯁꯤ ꯁꯤꯔꯤꯡꯁꯤ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯂꯩꯕꯤꯔꯣ ꯁꯤꯒꯤ ꯈꯣꯏ ꯍꯥꯏꯕꯁꯤ ꯃꯈꯥꯗ ꯁꯥꯎ ꯌꯥꯔꯣꯏ ꯃꯊꯛꯇ ꯑꯋꯥꯡꯕꯗ ꯀꯥꯒꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯎ ꯂꯩꯔꯒ ꯈꯣꯊꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯊꯛ ꯂꯧꯊꯣꯛꯄꯤꯔꯣ ꯁꯨꯃꯥꯏꯅ ꯊꯛ ꯆꯦꯞꯄ ꯊꯝꯃꯣ ꯈꯣꯏ ꯈꯔ ꯂꯩꯍꯧꯒꯅꯤ ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯈꯨꯝꯕꯤꯔꯣ ꯁꯤꯗ ꯁꯤꯒꯤ ꯈꯣꯏꯔꯥ ꯇꯔꯨꯛꯁꯤꯅ ꯃꯍꯨꯝ ꯄꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯥꯎꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯕ ꯇꯥꯏ ꯆꯦꯝꯄꯔ ꯍꯥꯞꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯈꯣꯏꯁꯤ ꯃꯍꯨꯝ ꯄꯥꯟꯅꯦ ꯄꯥꯟꯗꯦ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯁꯤꯂꯤꯡꯁꯤꯗ ꯑꯗꯨꯝ ꯖꯥꯂꯤꯗ ꯌꯦꯡꯕꯗ ꯑꯗꯨꯝ ꯎꯒꯅꯤ ꯖꯥꯂꯤꯗ ꯌꯦꯡꯕꯗ ꯎꯕꯅ ꯑꯁꯤ ꯑꯇꯩꯁꯤꯗꯤ ꯎꯔꯣꯏ ꯑꯁꯤ ꯌꯦꯡꯒꯦ ꯍꯥꯏꯕꯗ ꯇꯥꯔꯒꯗꯤ ꯁꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯈꯣꯏꯗꯠꯂꯒ ꯁꯨꯃꯥꯏꯅ ꯆꯤꯡꯉꯨ ꯇꯞꯅ ꯁꯨꯝ ꯆꯤꯡꯉꯨ ꯁꯤ ꯄꯥꯟꯅ ꯑꯗꯨꯝ ꯂꯣꯏ ꯎ ꯐꯪꯒꯅꯤ ꯁꯨꯝꯅ ꯑꯗꯨꯒꯤꯗꯃꯛꯇ ꯖꯥꯂꯤ ꯄꯥꯟꯕꯅꯤ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯖꯥꯂꯤꯁꯤꯗ ꯈꯣꯏꯒꯤ ꯑꯁꯥꯕꯁꯤ ꯈꯔꯁꯨ ꯐꯅꯕ ꯍꯥꯏꯗꯅ ꯁꯤ ꯑꯩꯈꯣꯏꯅ ꯖꯥꯂꯤꯁꯤ ꯍꯥꯞꯄꯅꯤ ꯁꯤ ꯑꯗꯨꯝꯗꯤ ꯆꯥꯎꯅ ꯍꯥꯞꯄꯒ ꯀꯥꯟꯅꯕ ꯌꯥꯝꯅ ꯍꯦꯟꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤ ꯃꯍꯨꯝ ꯄꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯝꯄꯔꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯈꯣꯏꯔꯦꯟꯒꯤ ꯃꯍꯨꯝꯁꯤ ꯁꯤꯅ ꯆꯦꯝꯄꯔꯒꯤ ꯈꯣꯏꯔꯥꯅꯤ ꯆꯦꯝꯄꯔꯒꯤ ꯈꯣꯏꯔꯥꯅ ꯃꯉꯥꯗ ꯍꯥꯞꯀꯅꯤ ꯃꯈꯥꯏꯅ ꯇꯔꯨꯛꯇ ꯍꯥꯞꯀꯅꯤ ꯃꯁꯥꯅ ꯁꯥꯕꯅꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯉꯥꯗ ꯍꯥꯞꯄꯤꯕꯁꯤ ꯃꯉꯥꯁꯨ ꯆꯤꯡꯅꯤ ꯈꯣꯏꯔꯦꯟꯒꯤ ꯃꯍꯨꯝꯁꯤ ꯏꯟꯆꯤ ꯑꯅꯤ ꯄꯥꯛꯏ ꯊꯥꯕꯒꯤ ꯆꯥꯡꯁꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯞꯄꯅꯤ ꯍꯥꯞꯄ ꯃꯇꯝꯗ ꯇꯆꯧꯅ ꯃꯁꯤꯗ ꯈꯣꯏꯔꯦꯟ ꯃꯍꯨꯝ ꯄꯜꯂꯛꯏꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯁꯦꯝꯖꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯍꯌꯤꯡ ꯈꯣꯏꯁꯤꯡꯁꯤꯅ ꯃꯥꯒꯤ ꯈꯣꯏꯍꯤ ꯍꯥꯞꯅꯅꯕ ꯈꯣꯏꯔꯥꯁꯤ ꯃꯁꯥꯅ ꯊꯕꯛ ꯁꯨꯍꯜꯂꯒꯗꯤ ꯈꯣꯏꯍꯤ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯦꯟꯒꯤ ꯃꯍꯨꯝ ꯂꯩꯔꯒꯗꯤ ꯈꯣꯏꯔꯦꯟ ꯃꯍꯨꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯈꯣꯏꯍꯤ ꯍꯥꯞꯐꯝ ꯈꯣꯏꯔꯥꯁꯦ ꯃꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯕꯤꯔꯒꯗꯤ ꯖꯁ ꯃꯈꯣꯏꯅ ꯇꯧꯒꯗꯧꯕꯁꯤ ꯈꯣꯏꯍꯤ ꯄꯨꯔꯛꯂꯒ ꯈꯣꯏꯍꯤ ꯊꯝꯕꯒꯤ ꯊꯕꯛ ꯈꯛꯇꯪ ꯇꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯈꯣꯏꯍꯤ ꯂꯧꯊꯣꯛꯄ ꯌꯥꯕꯒꯤ ꯃꯇꯝꯁꯤꯁꯨ ꯌꯥꯝ ꯇꯦꯟꯅ ꯐꯪꯉꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯍꯥꯏꯕꯗꯤ ꯈꯣꯏꯔꯥꯗ ꯑꯩꯈꯣꯏꯅ ꯈꯣꯏꯔꯦꯟꯒꯤ ꯃꯍꯨꯝꯒꯤ ꯈꯣꯏꯔꯥ ꯀꯃꯥꯏꯅ ꯍꯥꯞꯆꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯁꯦꯝꯖꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯌꯦꯡꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯒꯤ ꯌꯦꯡꯕꯤꯕ ꯐꯪꯒꯅꯤ ꯈꯨꯌꯥꯏꯁꯤꯒꯤ ꯆꯥꯡꯁꯤꯗ ꯐꯪꯍꯟꯕ ꯑꯃꯃꯝ ꯑꯗꯨꯅ ꯈꯣꯏꯍꯤꯁꯤꯗ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯃꯣꯏꯅ ꯁꯣꯏꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯃ ꯂꯩ ꯑꯗꯨꯒ
mahumsi hapa loro matunda si hapiro phajana tapna si serenje ko phajana chap chang sembiro kema loro matunda ko masi silingjina kupiro dabe kubuga hapa ama loro matunda akoina somma hangtogu yenganu hangtogu yade 마도 보여줘. 뭐는 속지는 것이 그리고 시기 자리시 기행을 잘 해도 있는 수만이 정말 고점도 시대로 좀 어시 구이로인 레이라도 우분이 이렇게 딱 있지 신경이 수만이 그리고 아니 미안다 하지게도 아마나 다 시행나 한 거다 거의 부하듯이 거의로 이거 미구나 산이듯이 뭐 똑바로 삶는 하고도 거의 시기 미안다 쌉싸는 강하나 이게 또 아시 로이는 현대들었어 아시 레가도 담으듯이 로이는 인격기니 시기 후바 아시다 강탕 비리우시나 강탕적인 맡았다 시기 현대고 서럽시 시 당가고 못하는 잔들으니 야담을 못하는 시기 게라시다 생각고 못한다 아시다 코이나는 탱이니 코이나 탱이 시기 아시 코이라시는 시드네 코이 까이듯이 하기도 자기 시기 코이라시는 좋은 데라고 레이버니더라 다시는 코에시 마음이 체련지다 좀 시드나도 로이를 가는 거 상관이 그리고 시대기 지금 결과가 아슈카왕을 내히고 그룹들이 어떤 야만 마음이 고이다 시대 가르쳐도 고이도 시기 마빠니데 가르 숨라 아니 같은 숨라 거니 고이 부장님과 오다싱에서 그때는 경비우 아이나 하제야 아이나 방에 하제고 나티 마시디 고이도 농암이 있는 거 따고 고이도 로이는 라이브니다 시기 고이 티기닉스 아니라 앞에 강제분이 의미한다 제가 이따 독서버니 아두가 아마나 거의 무엇이 아코이나 짠네 탐문 맞담다 아코이나 시기 만능기 십치 파도 따르게디 후이나 산나 태국 못담네 우푸시 만능건데 젠토이야 뭐 쇼네디 주피나 시기 행갈리고 설피 자우더버니도 시기 마빵파게 깝다 시기 만능세 푹 따래 아니 송이 가더버니냐 시트를 짭짠 타네 만능 주마망지 왜는 가거더버니 정말 당갈래 하다가 시 손은 가 그러니 아니 시기 게라시나 시다 묶은 다 들어가니 시다 다 들고 맞던들이 있고 시다 돈이가 가린 별로 있지 시기 시치는지 그냥 마ям다 앞에 그냥 강목을 하지시 근데 고양어 부르기 하나 참 강목 따르게디 레이 이제 넣고 없지라 하고 뭐 다이 이것이 그냥 앞에 강목을 하지더니 कनागुम्बा खोई जोंगनबा बॉक्स नत्रगना खोई फाननबा बॉक्स पाम्बिबा लेरगदी हजे हजे रेडीदा खोई फाननबा बॉक्स तरागा मरी अदुगा खोई उपु बी बॉक्स तो 40 बी बॉक्स अदुगा खोई फाननबा बॉक्स 14 नमगा हजे हजे अवेलेबल ओरगा लै कनागुम्बा लबिनिंगबा सिंगना खोगी डिस्क्रिप्शन में पीरिब नंबर से कंटेक्ट तौबीरकपा यागनी थैंक यू ngasiगidi स्वाद लोसिनजरगे अदुगा मथंगी मखा तारकपा वीडियो सिंगदा हौजिकी खोई फारकलगा बी बॉक्स दा हपसिनबगी प्रोसेस से असेंबगी खोइना खोई फानबा बॉक्स दा खोई हाबगा पुरागा अदुगा खोगी खोईगी बॉक्स बी बॉक्स दा कमायना हपसिनगे हाइबगी असेंबा लाइव तो खोई अमुक मयामदा जेंहनबा नंबोय जगे